Phogokchau Ikai GP gi mioi chatruk hembana masa masa gi khuyek piduna PUCL gi mathakta FIR lokhonaba Phogokchau Ikai PS ta iba cherol pisin khrei Manipur da kumja 2023 gi me ahumdagi thoklibi irang asigi matangda handakta Delhi da base tawba PUCL na asengba chumba amata khangdana lana maitai da tamnana onsinduna maral kaya sijilakliba sigi mayakta irang asigi hawrakfam oiriba khoisaunaraba torbung GP gi Phogokchau Ikai gi Miyam yauna Saiton Gram Panchayat Administration Committee gi Chairman Aluchingduna PUCL gi mathakta FIR lokhonaba Phogokchau Ikai Police Station da masa masa gi khuyek piduna wakacherol sing asi pisin khrei Kumbi Assembly Constituency gi MLAS Premchandra gi miyeng makhada PUCL gi mathakta FIR lokhonaba cherol sing pisin balakhiba Saiton Gram Panchayat gi Administrative Committee gi Chairman Ibom chana phongdokhibada Delhi da base tawba body PUCL na Manipur da kumja 2023 gi Me ahumdagi hawrakhiba irang asigi matangda PUCL na field inquiry report ni haina chena chatruk hena panba ama fonglakliba aduda thokliba irang asi valley da leiba maitai na tawbani haibagi tongan tongan ba aranba charge kaya ama tawduna maitai furuf pu malem gi miyam da lana uhanaba tawrakliba asigi mathakta chapchaba thijinduna logi oiba lokhatpham thokpa thabak sing lokhatuna PUCL hariba body asi ben tawbiu haiki Mangna makhata na hai thokliba irang asigi hawrakfam oiriba torbung Phogokchau Ikai gi miyam na PUCL gi Mathong hoktuba semjin sajinba aranbada yumfam oiba report kaya sing asi asuki matik yaningde masigi damang asi miyoi chatruk na masa masa gi khuyek yauraba FIR copy sing pisin bani hairaduna Delhi da base tawba PUCL asi matam chupagi oina ben tawgadabani haiki US na Ukraine da $1 million 7.5 gi missile yongadawri United States na $1 million 7.5 gi khulai sing Ukraine da yonabagi matangda Donald Trump administration na yaba pikre Russia gala thengnabada mateng oinabagidamak Ukraine da yongadawriba khulai sing adugi manungda afaba makhalgi sana kapayaba misal kaya marum yawi US President na Russia gi mahakafam manaba Vladimir Putin ga unaduna Russia amadi Ukraine gi lan lefannabagi matangda wari sanakraba matungda khulai yonbagi wafam asi lauthorakhibani US gi State Department na thadorakhiba report amagi matungina Ukraine da yongadawriba khulai sing adugi manungda extended range attack munitions ERAM missile Lising ahunga chahunga yangkai GPS guidance kitters Lising ahunga chahunga yangkai amasung electronic warfare defense system yauri North Atlantic Treaty Organization NATO da yauriba Denmark Norway amadi Netherlands na sel thadarakpagal loina na US foreign military financing program gi makhada yamlaba senfam ama thadaraba matungda Ukraine na United States tagi afaba makhal gi khulai sing lainaba thorang Lokhalakpani. Patnada BJP amadi Congress ki worker masel khuthongna kre Prime Minister Narendra Modi amadi maha kya pokpi gi mayokta fazadaba wahai wata sijinna ki haibagi wahauda BJP amasung Congress ki worker sing patnada khuthongna kre Mikhal Pangthok kadaraba Bihar da Congress ki luching Rahul Gandhi na voter adhikar yatra da wa ngangkhibada Prime Minister amadi maha kya pokpi mamagi maramda fazadaba wahai wata sijinna ki haibagi mayokta BJP ki masing amlaba workers sing ngasi protest rally ama chatki rally chalingai gi manungda Congress ki workers sing amasung BJP ki workers sing akanba mongda khuthongna rakhibani BJP ki luchingba Nitin Navin na hai ki Congress na Prime Minister amadi maha kya pokpi mamagi mayokta fazadaba wahai wata sijin nakhibagi matangda matik chapa pau khumpi na ba thorang tawre Bihar da leiriba mipum khudingmang na Congress ki mathakta laman khumna ba sem saduna leire haina sumang no phongdokhi Nakal amarom da Congress ki worker amana haiki madudi BJP na aranba thong chatharakpada tumina leithokloi Atombi gi Machanupi da ijat mangali haibagi maral da court na matai manaw jail da thabak subagi phadok pikre Ngasi fast track special court number 1 na 2019 gi August ahum da thokhiba thodok amaga mari leinana Sagol tongba mayai lekai digi moirang them ibo chawba sing amasung maha ki loina bi moirang them ongbi angong leime Elias Abe Devi bu under section Pokso Act 2012 amasung 34 IPC section gi makhada haukiba August kunga tareta maral leire hana lauthokraba matung ngasi court asina ibo chawbu maral gi matung inna lupa lising yangkai fine thianuna amadi chahi manga jail da thabak subagi phadok pi khibaga loinana ma ki loina bi moirang them ongbi angau leima Elias Abe buna tha hom jail da thabak subagi phadok pi khibani prosecution na court apikhala khiba report singi matung ina 2019 gi August thada man accused oiba ibo chawbana ma ki lonabi Nupi gi chahi nauribi nupi macha ama bu masing khangdana ija mangali haibagi complaint sing hariba victim oiribi nupi asigi mamana Imphal West Women Police Station da tharakhiba complaint amagi matung ina ibochaw amasung angau leima Elias Abe amadi khaide maya lekai digi hawaiba manglem jaw chahi yangkhi ma thoi kauba mioi asi police na farba matung makhoi gi mathakta FIR number 3308 2019 WBS IW under section 621 Pokso Act 2012 amasung 34 IPC panduna makhogi mathakta investigation chatha bahurakhibani
Tungda case asigi ayona hariba accusing asigi mathakta court charge sheet thanggalaktuna case asigi trial chathaba horakhibani. Tungda mara leiri haina charge sheet ta yauriba hawaiba manglemjau sing asi court ki hearing chathaba matamda case asiga mari leinana mahaki involvement sing primary facie evidence oina puthokpa ngamdaba maramna court na mara leiti haina lauthuki yemna mirai bak chatnabagi matam leirabasu Manipur budi karimata thausade. Prime Minister Narendra Modi na foreign diplomacy ki oiba thabak sing leptana paikhalabasu leibak manungi oiba issue ama oiriba Manipur gi matangdadi karimata thausade haina Congress ki luchingba Joyram Ramesh na phongdokre. AICC ki General Secretary Joyram Ramesh na mahaki ex thagalakiba warol amada haribana kanglup ki irang na matam sangna awaba mayokna duna leiriba Manipur gi miyamna state aduda Prime Minister karam kanda lakadagi haina ngairaga leiri adubu Prime Minister na karimata thausade adubu mirei bagdadi yamna toina chatli. Ngasi August 18 amasung 19 asi Prime Minister Narendra Modi Japan da khongchat pangthoklaba matungda mafamdudagi amuk numit nini gi khongchatta China gi Shanghai Cooperation Organization gi annual summit ta saruk yagadabani. Prime Minister Narendra Modi gi maikaidagi mahaki khongchat asi leibak sing asigi marakta hena phaba mari thambaga loinana malemda santi thamnaba hotnabada achauba kanaba kaya ama supigadoribani haina phongdokli. Mizoram government state aduda chakniba sing laksinaba Mizoram Prohibition of Beggary Bill 2025 passed tawkre. Mizoram da Sairang Siamui Railhead yausilakpaga iroinana state asida mapalamdagi mito kaya lakpa yabagi oithokpa leibana Mizoram sarkar na Mizoram Prohibition of Beggary Bill 2025 passed tawkre. Maruoina bill ase adugumba awaba taraba miyoi sing rehabilitation measures sing piba yauna chakniba sing asi mapung fana laksinabagi damaktani hari. Mizoram Sairang Siamui Railhead yausilakpa asina state aduda atopa lamdagi chakni finiba miyoi kaya ama lakpa yabagi oithokpa leibana haukiba tang 18 state adugi Social Welfare, Women and Child Development Minister Larin Puina bill adu house ta table tawraduna law asi state aduda chakni finiba thingba khaknatana livelihood option ga loinana makoi sing aduda long term support pibasu yauri. Mizoram asi leiba asi ga topa state sing yengnabada chakni bagi masing asi yamna nemi community support system church amasung NGO sing na makoi bu support tawi adumakpu Sairang Siamui railway head asi operational oirakpana mapandagi mitop kaya changsilakpa yari hariba railway station asi September 18 da Prime Minister Narendra Modi na sangagadabani bill asi da state level relief board ama semba yauna chakni basing adu ningthina Khunda leita handringaida amadi makoi gi pokna famlamdam aduda amuk hana halandringai gi mangoina na temporary oina thambagi wafam yauri. Handakta chathakiba survey amada state adugi capital city oiriba Aizol khaktada non local yauna chakniba 30 gi mathakta thingnaki haki. Bill adu ruling gi maikaidagi khana naba pukhalaki aduda opposition gi maikaidagi FNF ki luchingba Lalsadama Raltena lead tawduna law asina Christian value asi hanthale loinana state asegi mingcha suthiale maram aduna beggar sing da akanba thingba sing thambagi mahutta community participation hena pakthok chokthok hannaba honnaba mathau tai haina bill adubu yamna kana yaningdaba phongdoki loinana ruling amasung opposition gi maikaidagi bill asigi matangda pungama hena house ta debate chathaki khana naina badu da house ki leader so oiriba Mizoram chief minister Laldu Homana haiki bada bill asigi maruiba pandam di state aduda leiriba beggar sing mapung fana khunda leita hannabagi damakthani Mizoram asi beggar sing dagi free oiba state amo hennabagi damakta church amasung NGO sing loinana sarkar na puna thabak tawminagani haina phongdoki loinana bill adugi matangda yamna kupna khanaraba matungda legislature 18 gi contribution ga loinana bill adu house na pass tawki haidi miyoi amagi pambom anida blood pressure gi chang manadragadi khudong thiningai oi kanagumba miyoi amagi pambom anida tongan blood pressure on bada chap manaba reading fangdrabadi khudong thiningai oi haiba khangmangamle Max Health Care da International Medicine gi Director oina leiba Dr. Tiku na report amada hai kanagumba miyoi amagi pambom na amada blood pressure on bada normal oiba thengnabaga atopa pambom amada na on bada na blood pressure wanglamba natraga hanthabagi thawong thengnai pambom animaki BP gi reading manadaba haibasi stroke heart attack amasung peripheral heart artery disease PAD gi risk wangi haibagi khudamni OPD da layeng bala khibinupi amagi matangda Dr. Tiku na haiki masagi chahi 38 lom surabi nupi ama oi thangba pambom onbada BP nemlam bathengnaki adubu ye thangba pambom do onba matamdadi normal oina leramba thengnaki pambom animakta tungan onbada BP gi reading manadaba haibasi khudong thiningai oiba cardiovascular disease narakpa yabagi khudam ni haina sumhangna phongdoki kari maramgi pambom animakta BP gi chang manadribano haibigi matangda mahangna haiki
khong natraga khutta yawba artery-sing phunjinbana maram oiraduna fibam asi hoilakpani maru oina pambomda I yauhulliba mayamna maroiba artery-sing phunjilakpana thawong asi ohelakpani autoimmune disease ka manaba thawong asina maram oiraga hakchangi kayat kaya marum sogalakpa yai autoimmune disease haibasi miyoibagi hakchangda yauriba immune system na soibadagi masamaki artery da amanga ta thoanbagi thawongni karigumba matamda virus natraga infection makal amana autoimmune disease hariba laina asi ohelakpa yai hojik fawagi oinadi laina asi ohelakpagi chap chaba maram khangba ngamdri maram aduna karigumbada pambom anida bp onbada chang manaramdaba thengnarabadi matau karamna fibam asi ohelakliबनो haibigi matangda ningthina khang hairaba doctor singa tanaba mathau tai haina report asina makha tana phongdokli